Kangbu amagi maikaidagi United Arab Emirates unagani hairiba kangbu amagi maikaidagina USA gi territory oiriba Alaska da unagani hairiba Russian President Vladimir Putin amasung US President Donald Trump ki oiba peace ki oiba mifam asigi damakta Ukraine ki President Zelensky asi documents sing da sign tawnabagi damakta ready oina leiro haiba Trump ki oiba yamna chawbu wafam document khara leak oibagi oiba wafam sing leikraba matung amasung Trump ki maikaidagi masigumlaba statement asi piraklaba matung asida Ukraine ki President Zelensky ki maikaidagi hauzik Trump na hauzik songnariba Russia amasung Ukraine ki oiba landform asi losinabagi damakta haiduna selliba negotiation ki oiba meeting asida Ukraine ki oiba representative sing Ukrainian miyoi ki ayaba yaudana Atopa country sing khaktana khanaraga makhoi gi oiba apamadugi matung ina landform asigi oiba maraiba lepa yaroi masida sunatana Ukraine gi oina leiriba Russia na lausin kraba territory asi peace deal gi damakta Ukraine gi maikei gi pithokpa kaidonungda ngamloi haiduna yamna kanna pakhum pirakli landform asi losinabagi damakta peace deal ama poraknabagi damakta chathagadoriba negotiation asi US amasung Russia dagidi USA amasung Ukraine hairiba country ani sida oina negotiation asi hena chatharpa yabagi fibamda leisilakle Nagalamoromda issue kaya sing asibu loshinduna peace deal fangnabagi damakta yamna kanna hotnariba United States of America gi makokta leiriba luchingba Trump asi press miyam gi oiba pakhum sing pibada humang kaba fibam amada yausilakle India gumba democracy ningthijana chatpa luchingbagi maikeidigi asumna press ingi maikeidigi wang hangdo hangjin tawba asi tawdana adumak leiba yaba country makti nattabanina mathangda amuk pot yamna chawba problem lakadoribanina super power ni hairiba US ki democracy asidadi Donald Trump ki maikeidigi press ki oina leiriba media personals ingi maikeidigi hanglakliba wahangsing asigi oiba pakhum kaya ama pifam khangtabagi oiba fibamda hojik lakle ihan hanbada hoji India amasung US ki oina chathariba trade war asida US hairiba country asina India asibu Russia dagi polam kaya ama lei haibagi damakta 25% tariff thamjilakliba asigi pakhum oina India ki maikeida pirakibada USA hairiba country asisu hauji su Russia hairiba country asidagi mamal hongba uranium gi oiba polam kaya ama leibada natana fertilizer gi oiba polam kaya ama su lepa leitana lauri haiba wafam asi pirakiba adu media singi maikeidigi US President Donald Trump da hangba matamda masigi oiba knowledge mangonda leite yenglaba matungda khangani haiba wafam adu fongdokraba matung asida Trump ki maikeidigi lengaki maikeidi hauji pakhum pibam asi yamna luri maramdi mipum khudingmakna loinama khangnarabani America gi leiriba US citizens singi maikeidigi si loinama khangle madudi Russia hairiba country asidagi hauji su US gi maikeidigi ahong mamalda uranium amasu fertilizer gi oiba polam sing asi adumak lauribani hairiba wafam asi America da openly phongna adumak ngangnaba makhoi masel adumak discuss tawnaba wafam singni Maramaduna masigi oiba pakhum asi pibadi yamna wagadori matang asidani yamna nungairiba si USA hairiba country sigi maikeidi atopa country kaya amada Russia ga mari thami Russia dagi pot lawi haiduna sanction thamjaba taragasu USA gi oiba matang da lakba taragadi US gi interest da laiba makoida mathau taba potlam oiba taragadi sanction sing adugi manungda makoina pamliba pot adu khaktama waiver piba haiduna madugi di sanction leiroi haiduna adumak lauba yai masini US gi sanction gi oiba nature Hauzik leiriba issue sing asigi marakta US hypocrisy gi oiba anauba wafum amaga haiba taragadi India gi maikeidigi India hairiba country asi khaktana te Russia dagi oiba polam sing lauriba si atop country kaya amasu lauri India khaktamak karigi damakta atamnana target tawribano haiba wafum amakak fongdokli matang asida press media singi maikeidigi atopa country sing pandaba taragasu US gi yamna chawbu rival ni hairiba China hairiba country asina India dagidi Russia gi oiba crude oil dagi horaga makal makha kya gi oiba polam sing asi hena lawi trade asi China hena tawribani aduga karigi damakta India khaktamak target tawribano haina hanglakpa wahangi pakhumda Trump ki maikeidigi masina loiba natte makha taba kaya ama lakigani secondary sanction sing gi oiba wafam sing su khanari haiduna fongdokli adubu matang asida mayamna hena loinamak khangnarabani madudi haujik leiriba US government Trump ki maikeidigi China hairiba country asida mamangda yamna chawba trade war ama chatharurabani adubu China gi maikeidigi amuk chap manaba retaliation ama lakpa matamda henjinba yararoi khangbadagi hauji handoknaduna negotiation tawduna leiribani maram aduna US lenga ki maikeidigi China gi mathakta akanba thabaksing haujik chathaba ngamdana leiri maram aduna China da ngamdabani India da angamba India da tawbani haiba wafam asini lakadoriba matam asida China da target tawdana India khaktamak target tawribano haibagi oiba wafam asida su Trump administration gi oiba US da leiriba citizen gi oiba wafam sing asida yamna chawba pakhum pifam leitaba fibam amada lakadoribani matang asida hauji US President Donald Trump amasung Putin gi oina peace talk chathanabagi dabakta pangthokadoriba mifam asigi matangda Zelensky the documents sing sign tawgadabani haiba wafam asi hek fongdokhibadagi Ukraine amasung European countries singi maikeidigi makhal makha kya gi oiba pressure sing haujik US ta tawba horakle yan hanbada hauji Ukraine gi
Chief of Staff ꯑꯣꯏꯔꯤꯕ Andriy Yermakki ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯅꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯆꯞ ꯆꯥꯕ ꯃꯦꯞ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯕꯅꯤ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯊꯝꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯄꯤꯁ ꯄꯣꯔꯛꯄ ꯑꯁꯤ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯏ ꯇꯧꯕꯇꯕꯨ ꯄꯤꯁꯀꯤ ꯃꯤꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯜꯂꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯗꯤ ꯚꯦꯟꯁ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯑꯦꯂꯥꯏ ꯀꯌꯥ ꯑꯃꯒ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁ ꯏꯇꯂꯤ ꯖꯔꯃꯅꯤ ꯄꯣꯂꯤꯁ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯐꯤꯅꯤꯁꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕ ꯑꯦꯐꯣꯔꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯔꯁꯤꯌꯥꯗ ꯑꯣꯏꯅ ꯄꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯈꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯤꯖꯟ ꯂꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯗ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯌꯥꯎꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯄꯤꯁ ꯗꯤꯜꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯤꯊꯣꯔꯛꯎ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯅꯦꯇꯣ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯁꯣꯔꯤꯇꯤ ꯑꯗꯨ ꯄꯤꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯌꯨꯀꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ 3 ꯁꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯤꯡꯇꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐ꯭रीडमꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄꯅ ꯗꯤꯁꯥꯏꯗ ꯇꯧꯍꯟꯕ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨꯁꯨ ꯌꯦꯡꯗꯅ ꯏꯔꯥꯏ ꯂꯥꯏꯅꯃꯛ ꯍꯦꯛꯇꯃꯛ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯊꯣꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇꯨ ꯃꯥꯡꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯣꯛꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯅ ꯌꯨꯑꯦꯁꯅ ꯍꯧꯖꯤꯛ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯋꯦꯜꯀꯝ ꯇꯧꯏ ꯃꯈꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯄꯤꯁꯀꯤ ꯃꯤꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝꯒ ꯑꯣꯟꯅꯈꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯄꯤꯁꯀꯤ ꯃꯤꯡꯗ ꯁꯤꯖꯐꯥꯌꯔꯒꯤ ꯃꯤꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯠꯇꯒ ꯔꯁꯤꯌꯥꯒ ꯑꯣꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯧꯖꯤक ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯒꯦ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯇꯝ ꯑꯃꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯁꯔꯨꯛꯁꯨ ꯑꯣꯏꯔꯝꯂꯤꯕ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯍꯨꯠꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯔꯁꯤꯌꯥꯗ ꯏꯟꯚꯥꯏꯠ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤ ꯌꯨꯑꯦꯏꯗ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯐꯤꯛꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯀꯟꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ
Ruusiaga sanagadoriba wari asida puthokadaba wafamsingni haiduna leak tawkiba documentsing adu chumlabra haiduna miyoi kya amagi maikeidagi wahang tawnarakli. Madu nattaba staragasu ceasefiregi oiba wafam asi hek lakpa matamda songnariba lanfam asida groundda mapangal kanna leiriba kangbu aduna negotiation gi oiba table adudasu adumak mapangal kanna makhogi oiba condition asi yamna chawthokna thamba ngamgadoribani. Nobel Peace Prize fangnabagidamagta yamna kanna honariba saknairaba luchingba asigi maikeidagi ceasefire poraknaba honabada Ukraine gi oiba ngamkai kaya ama pithokkigadra haibagi oiba wafamsing asi hauzik Ukrainian miyoi amasung European miyoi kaya amagi thamoida fawnari. Nakal amaromda West Asia gi oina leiriba conflictsing asigi manungda Israel content tawnabagidamaktune haiduna Iran na back tawduna leiriba axis of resistance hairiba group asi nongmagi marai chaitharakpagum tawri. Yamna chawu development amakakta Lebanon hairiba piklaba country asida leiriba Hezbollah hairiba kangbu asi khulai thadoknabagidamakta Lebanon gi oina leiriba civil government amasung military gi maikeidigi wafamsing thamlakre. Anova update amada amukka hana tarana ukchuri ngasigi video asida Hauji Russia amasung Ukraine gi oiba landform asigi impact amasung West Asia gi oina nauna lakliba development kharagi matangda punam yeng tabinasi ihan hanbasidi Russia gi maikeidi gi hauji soknariba Russia amasung Ukraine gi oiba landform asida yamna kana mai onsilingaida matam amagi Soviet Union gi saruk amasu oiramliba Russian on backyard ni hairiba Azerbaijan amasung Armenia hairiba country asigi Nagorno-Karabakh hairiba region asigi damakta soknariba landform Lairiba conflict asi loishinba matamda Vladimir Putin gi mahutta Donald Trump oina kauduna loishinkiba Russia da haiba fawba hairamdabagi oiba thogdu ama thogtuna leiramliba asigi matangda yengbinasi. Armenia amasung Azerbaijan hairiba country ani sigi oiba ngamkhai oiba cheyetnabana maram oiduna thengnarakliba landform asi aduki matik yamna kuisilakle matam khara amuk lan thengna matam khara amuk tumina lei asumna tawduna nakal amana amuk lamsi loksinaduna adumak lan kana thengnaduna lakhibani. Masigumlaba conflictsing asi matam kuinedagi thorakliba asida masibu loishinba amasung nakal animaki oiba waroshin poraknabagidabak thonaba asi Russia hairiba country asida makogi ally ama oina partner ama oina Russia na adabak mediate tawduna makogi oiba forcing phawa thaduna haujuk fawba lakhibani. Adubu Donald Trump ki maikeidagi haujuk ikang khangawdana country sigi oina leiriba chenaba asibu mediate tawduna loishinkiba maru oina country ni sigi maikeidagi Russia hairiba country asi choose tawbagi mahutta USA ga oina kusamnaduna US na mediate tawraba matungda makhoigi oiba ceasefire gi oiba wafam asi shine tawnakiba asida country ani sigi maikeidi matam amada Russia da leiramliba thajaba amasung Russia ga leiramliba relation adu kaitharaktuna USA hairiba country asidana hena thajare haibadugi oiba wafam adu make sengna uri matang asida ikun ubu yaba wafam ama haiba taragadi Russia hairiba country sina mahaki yumlonaba amasung nakna chanabada leiriba mafamsing asida Western world maru ina US amasung NATO gi oiba forcing makogi oiba mari asi kaidawnungda naksin haningde Maramadunabu Ukraine gi maikeidi NATO yaunabu honarakpagi damaktani Russia gi maikeidi landa aduna ngasi fawba achouba lanjaw ama thoktuna ngasi fawba leirakliba asi Maramaduna hauji asi Ukraine gi oiba landform asi se loisilaklabanina lakaduriba matam asida maru ina Azerbaijan hairiba country asina Russia bu challenge tawduna US ka yamna ka hena naksilakliba sina maram oiduna Ukraine da sonariba landform asimak natragasu karigumba region asida conflict ama thorakadra haibagi oiba chingnaba adu miyoi kharagi maikeidi yamna kanna thamnari Masigumlaba yanadaba kharasing asi thorakpadagi mamangda Armenia amasung Azerbaijan gi yumthangnaduna leiriba Georgia hairiba country asiga Russia ga lan thengnaraba matungda atoba country singi maikeidi gi recognize tawdaba taragasu Georgia hairiba country asidigi khaidoklaga South Ossetia amasung Abkhazia hairiba country anini haiduna Russia gi maikeidi gi lauthoktuna leiribani hauji Ukraine dasu Ukraine gi oiba South Eastern thangba region Donbas gi oiba region asida country ani amasung Russia gi maikeidi gi declare tawduna thamlibani Hauji Azerbaijan amasung Armenia hairiba country ni sigi maikeidi gi Russia gi mahutta US oina choose tawrakliba asida yamna kanna Russia bu phone singnariba Azerbaijan hairiba country asigi nauna thangliba khongthang asida yamna maruoiba maram amaga haiba taragadi mamangi chehida Azerbaijan gi oiba passenger puba plane ama crash tawkiba adusu oiri Azerbaijan langa ki maikeidi gi amasung expert kaya amagi maikeidi gi kaikhiba plane asi Russia gi oina leiriba air defense system asigi maikeidi gi kapthakibani haibagi oiba acquisition si adumak phongduktuna lakhibani Russia gi maikeidi gi su thawdo asigi matangda Ukraine gi maikeidi gi yamna kanna chatharakliba drone attack adubu thengnanabagi damakta makhoi gi oiba defense system sing asi active oiduna thamki maduna oiramba yai haiba wafam asidi phongdoklaga chapchana makhoina tawbani natragana natte haibagi oiba wafam asi phongdoktana chanainaba moong amada adumak thamjinkiba asida Azerbaijan gi leiriba lenga aduna yamna kanna yakhidabani Mathangda West Asia gi oiba region asigi oiba anawba development amada
Israel hairiba country asiga Syria ga su yumthangnaduna leiriba aduki matik yamna piklaba missing yamdaba Lebanon hairiba country asigi oiba pawdom asini. Hauzik Lebanon hairiba country asida leiriba Hezbollah hairiba group Iran gi maikei gi sponsor tauba Iran da leiriba lenga amasung miyusing asiga Furo manaba miyusing gi maikei gi sponsor tauriba group asi hauzik leiriba Lebanon gi oiba civil gi government amasung civil gi oina leiriba leiba adugi official oina leiriba military gi maikei gi makoi gi kusukulai asi surrender tauro haiduna matam tharakre handaki chahi asina loiba fawgi matamda Hezbollah gi maikei gi khulaising surrender taugadabani haiba wafum asini masigi maru oiba maram asi Lanfam tana nanglaba awaba kyana hanjin adumak thengnaduna lakliba Lebanon hairiba country asi economically adukimatik yamna mapanga sonba country ama oiduna laklibani maram aduna hauji country asigi oina leiriba economic tagi hauraga makhal makha kya gi oiba crisis sing asi losinabagi damakta hauji leiriba civil government amasu makogi oina leiriba kangmusing asigi maikei digi United Nations chingba amasung leiriba atopa western world gi maikei digi aid gi oiba mateng sing asi fangba pamli hairiba mateng sing adu fange haiba taragadi Lebanon hairiba mafam asida hauji operate tawduna leiriba Hezbollah hairiba khulai paiba kangusing asi khulai thado handuna surrender tawhallu haibigi oiba condition asini Miyoi lak ama hena leire haiduna claim tawriba Iran back tawba Hezbollah hairiba Lebanon da operate tawriba khulai paiba kangusing asibu hauji Lebanon gi oina leiriba civil lenga ki maikei digi khulai thadanabagi damakta disarm tawnabagi dabakta wafam sing di fongdokli adubu ngamgadra haibigi oiba wahang asini Masigumlaba thawong asi handakisina ahanba natte mamangda Israel amasung Hezbollah gi oina 2006 ta soknakiba landfam aduda Arab ki country kaya singa punsinaduna soknakiba landfam aduna fawba yowba ngamdaba moong amada Hezbollah hairiba group asigi maikei Israel ga handoknaba yadaba fibam amada lan thengnaraba matungda ceasefire deal sign tawnakibani hairiba ceasefire deal adu sign tawraba matungda United Nations da Hezbollah hairiba group asi khulaising lauthokadabani haibagi oiba resolution ama pass tawkibani adubu matam aduda Hezbollah hairiba group asi aduki matik yamna mapangal kanba matam adugi oina leiriba lenga amasung Lebanon gi oina leiriba lanmi adudagi makoina hena power leibasina maram oidana ngasi fawba mai pakpa ngamdana lakibani matam aduda Hezbollah hairiba group asina mapangal aduki matik yamna kankibagi maram asi Iran gi maikei directly support tawba amasung Lebanon hairiba country asida leiriba siya furup ki oiba miyusing asigi oiba support asi aduki matik yamna yambadagini adubu handaki matang asidi mamanga yamna manadaba condition kaya ama leiri Iran basina 2023 dagi haurakhiba Israel amasung Hamas ki oiba landfam aduda Hamas ki damakta Palestinian singi damakta Hezbollah na thoktuna Israel da war declare tawraba matungda soknakiba landfam aduda Israel gi maikei dagi aduki matik yamlaba Hezbollah gi oiba structure khusukhulai kaya ama lepa lechana thugairkre Makoina chatarkiba attacking adugi manungda Hezbollah gi oiba yamna chawba laibak thiba ama oina makoigi luchingba oiramba matam kuinadagi Hezbollah asibu mapangal kankanhanbada khwaidagi yamna chawna role lawrakiba Hassan Nasrallah hairiba makoigi oiba luchingba asi Israel gi maikeidagi hatkre ahumsuba yamna maru oiba point amaga haiba taragadi Iran hairiba country asigi maikeidagi Lebanon da leiriba Hezbollah hairiba group asigi damakta khusu khulaising asi Iran dagi puraktuna Syria hairiba country asida fawraba matungda Lebanon yaurakpani adubu mamangda Bashar al-Assad ki oiba lenga adu tukrabani na hauzik Israel gi maikei gi Syria gi oina leiriba mafam ayamba asi makoina dominate tawduna leikre ngamkai gi oiba khulai lakba yaba lambi sing asi Israel na paisinduna leikrabani na khulai laknabagi oiba lambi asi su ayamba thingjinkrabani maram asina ni mamangda Syria hairiba country asida matam kuinadagi leirakiba Bashar al-Assad ki oiba lenga adu overthrow tawkiba matamda atuba matamda Iran gi maikei gi back tawduna leiriba axis of resistance asi nomu gi mapangal sontharaglagani yamna chawba siteng fanglagani haiduna mamang video singda ikuna khanajakiba adu hauzik leirakliba Hezbollah gi oiba fibam asida US ki maikei digi fongdorakpagi matungina hauzik Lebanon da leiriba lenga ki maikei digi Hezbollah asibu khulai thadoknabagi damakta fongdorakliba wafam asi mai pakadra natragana pakloidra haibasi yamna chawba wahang amoina adumak leiri Pakistan hairiba country asi nuclear nation amakakni maram aduna karigumba country asina maithiba nangbagi fibamda lakpa taragadi malem asigi saruk tangkai amadi Pakistan ki nuclear weapons sing asi thadaduna Pakistan ga punna luminnakhigani haiduna handakta masara masabu field marshal declare tawsakiba Pakistan ki military general Asim Munir maikei digi US ta chattuna fungdokre Nakalamurumdana lakaduriba tarik taramanga asida USA ki territory ama oina hauzik leiriba Alaska hairiba mafum asida Russian President Vladimir Putin amasung US President Donald Trump anigi oina sanagaduriba wari asida Ukraine ki President Zelensky yawgudra natragana yawroidra haibigi oiba achawba wahang
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ US ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯖꯥꯔꯚꯁꯤꯡꯗꯒꯤ ꯊꯥꯎꯁꯤꯡ ꯂꯧꯊꯣꯛꯄ ꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯧꯖꯤꯛ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤꯕꯨ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯕ ꯍꯧꯕ ꯃꯇꯨꯡꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯖꯐꯥꯌꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯏꯪ ꯆꯤꯛꯂꯨꯔꯕ ꯑꯁꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯎꯪꯈꯠꯅꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯥꯝꯁꯤꯡ ꯀꯥꯞꯊꯒꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯀꯔꯥꯆꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯔꯣꯜꯂꯣꯝꯗ ꯂꯨꯞꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯅꯔꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯤꯛ 15ꯗ US ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ US ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯑꯣꯏꯅ ꯀꯟꯐꯔꯃꯦꯁꯟ ꯄꯤꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯇꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯁꯣꯛꯅꯕ ꯂꯥꯟꯐꯝ ꯅꯠꯇꯦ꯫ USꯅ ꯂꯤꯗ ꯇꯧꯗꯨꯅ ꯑꯦꯟꯇꯥꯌꯔ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯔꯁꯤꯌꯥꯒ ꯁꯣꯛꯅꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯎꯠꯂꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯀꯔꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯠ ꯈꯔ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯖꯦꯂꯦꯟꯁꯀꯤ ꯔꯦꯗꯤ ꯑꯣꯏꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ USꯅ ꯊꯝꯂꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯂꯦꯟ ꯁ꯭ꯋꯥꯞ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯟꯕꯥꯁ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯟꯇ꯭ꯔꯤ ꯑꯅꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯊꯣꯛꯈ꯭ꯔꯕ ꯗꯣꯅꯦꯠꯁꯛ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯂꯧꯖꯍꯧꯕ ꯑꯗꯨꯒ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ 2014ꯗ ꯔꯁꯤꯌꯥꯅ ꯂꯧꯈ꯭ꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯈꯦꯔꯁꯟ ꯑꯃꯁꯨꯡ ꯖꯦꯄꯣꯔꯤꯖꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯊꯣꯛꯂꯝꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯌꯦꯂꯤꯁꯇꯤꯛ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯔꯁꯤꯌꯟ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯂꯤꯗ ꯇꯧꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯅ ꯂꯤꯗ ꯇꯧꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯂꯨꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯋꯥꯔꯗ ꯑꯦꯛꯁꯄꯥꯟꯁꯟ ꯂꯥꯛꯇꯨꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯍꯦꯛ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯁꯣꯚꯤꯌꯦꯠ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯅꯦꯇꯣꯗ ꯌꯥꯎꯍꯟꯗꯨꯅ ꯔꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯡꯅꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯠ ꯑꯃꯁꯨꯡ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯔꯁꯤꯌꯟ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯤꯆꯝ ꯀꯌꯥ ꯑꯃꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 3 ꯑꯁꯤ ꯔꯁꯤꯌꯟ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯁꯤꯡꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯒ ꯀꯔꯤꯒꯨꯝꯕ USAꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯗ ꯔꯁꯤꯌꯟꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯁꯤꯡꯅꯔꯛꯂꯦ, ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯤꯡꯅꯔꯛꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ, ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯝ ꯃꯆꯦꯠ ꯈꯔ ꯐꯪꯕ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯐꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝ ꯃꯆꯦꯠ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯂꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 3 ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯔꯥꯏꯕꯥꯛ ꯊꯥꯗꯣꯛꯇꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 3 ꯑꯁꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯑꯗꯨ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯤꯡꯇꯝꯅ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯍꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯄꯤꯁꯀꯤ ꯃꯤꯡꯗ ꯔꯁꯤꯌꯥꯗ ꯂꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯊꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯪ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯃꯤ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯎꯟꯇꯅ ꯊꯜꯂꯕ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯈꯟꯗꯨꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯅ ꯎꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯌꯥꯅꯥꯟꯕ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯂꯥꯁꯀꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯈꯛꯅꯤ꯫ ꯔꯁꯤꯌꯟ ꯑꯝꯄꯥꯌꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯗ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯑꯦꯅ ꯂꯩꯗꯨꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯣꯟꯊꯣꯛꯅꯕ ꯑꯗꯨꯃꯛ ꯌꯥꯏ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯔꯁꯤꯌꯟ ꯑꯦꯝꯄꯥꯌꯔ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯟꯊꯣꯛꯅꯈ꯭ꯔꯤꯕꯁꯤ ꯑꯆꯧꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡꯗ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯐꯥꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤꯕꯨ ꯐꯥꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯥꯕꯗꯤ ꯉꯝꯂꯣꯏꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ICCꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯇꯔꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯐꯥꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯣꯔꯦꯟꯖ ꯃꯆꯨꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ICCꯒꯤ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟ ꯑꯁꯤꯕꯨ ꯐꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛ ꯐꯥꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯟꯁ ꯑꯁꯤꯁꯨ ꯔꯤꯛꯁ ꯑꯁꯤꯁꯨ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯂꯧꯅꯤꯡꯗꯕ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯍꯟꯗꯛ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯇ ꯍꯟꯗꯛꯀꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯄꯥꯎꯆꯦ ꯀꯌꯥ ꯑꯃꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅꯔꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯔꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯗꯨꯅ ꯄꯨꯟꯅ ꯄꯥꯀꯤꯁꯇꯥꯟꯒ ꯃꯨꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯗ ꯌꯥꯅꯔꯝꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯌꯦꯟꯅꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯅꯔꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯁ ꯔꯤꯚꯔꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯗꯥꯝ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯂꯣꯏ꯫ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯒꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯃꯁꯤꯡ ꯑꯁꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯌꯨꯑꯦꯁꯀꯤ ꯁꯣꯏꯜꯗ ꯂꯦꯞꯇꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯔꯥꯆꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯔꯣꯜꯂꯨꯝꯗ ꯂꯨꯞꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯔꯥꯕꯤꯌꯟ ꯁꯤ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯅꯦꯚꯤꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯥꯀꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯒꯗꯧꯔꯤ꯫ ꯃꯊꯪꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯃꯃꯥꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯜ ꯐꯤꯜꯗ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯊꯣꯛꯇꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯎꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯤꯁꯣꯔꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯔꯤꯕ
ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯡꯅꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔꯗꯤ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯥꯛꯄ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯝꯕꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯣꯏꯕ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕꯗꯅ ꯊꯟꯕꯗ ꯅꯠꯇꯅ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯕꯂꯨꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯨꯔꯕ ꯂꯩꯉꯥꯛꯄꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯂꯛꯂꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯅꯝꯊꯕ ꯉꯝꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯣ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯑꯣꯏꯜꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯣꯏꯜ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐꯥꯎꯕ ꯌꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯜ ꯐꯤꯜꯁꯤꯡ ꯑꯁꯤꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯕꯒꯦ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯅ ꯌꯣꯟꯕ ꯉꯝꯕꯒꯦ, ꯀꯅꯥꯅ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯂꯥꯜꯂꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯩꯖꯥꯎ ꯊꯣꯛꯄꯒꯨꯝ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯍꯜꯒꯥꯝ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒ ꯈꯨꯠꯁꯝꯅꯅ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯀꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯅꯧꯕ ꯂꯥꯟꯐꯝ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯏꯟꯗꯁ ꯇꯨꯔꯦꯜꯒꯤ ꯑꯣꯏꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯧ ꯑꯁꯤ ꯏꯆꯝ ꯆꯝꯅꯗꯤ ꯂꯣꯏꯔꯣꯏꯗꯧꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯕꯨ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ, ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏ ꯑꯣꯏꯔꯝꯕ ꯀꯃꯟꯋꯦꯜꯊ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏ ꯀꯃꯤꯁꯅꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯍꯧꯔꯒ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ, ꯕꯦꯁꯤꯛ ꯏꯁꯦꯟꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯕ꯭ꯂꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯟꯁꯇ꯭ꯔꯤꯝ ꯃꯤꯗꯤꯌꯥ ꯈꯔꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯄ ꯑꯥꯔꯇꯤꯀꯜ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯑꯦꯝꯕꯦꯁꯤ ꯍꯥꯎꯁꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯨꯀꯤꯡ ꯒ꯭ꯌꯥꯁ ꯑꯁꯤ ꯁꯨꯏ ꯅꯣꯔꯗꯔꯟ ꯒ꯭ꯌꯥꯁ ꯄꯥꯏꯞꯂꯥꯏꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯏꯟꯁꯇꯣꯜ ꯇꯧꯁꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯌꯥꯁ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯟꯗꯔꯗ ꯍꯥꯟꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯣꯀꯦꯜ ꯚꯦꯟꯗꯔꯁꯤꯡ, ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯣꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯃꯨꯛ ꯊꯣꯔꯛꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡꯗ ꯄꯤꯔꯝꯕ ꯃꯤꯅꯔꯦꯜ ꯄꯦꯀꯦꯖꯀꯤ ꯑꯣꯏꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯑꯗꯨꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯞꯀꯤ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇꯕꯅ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯄꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯕꯨ ꯌꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯁꯤꯡ ꯑꯁꯤꯗ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯏꯒꯅꯣꯔ ꯇꯧꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯐꯣꯡꯂꯛꯂꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤꯗꯁꯨ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯟꯗꯁ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯅꯕꯗꯤ ꯂꯩꯔꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯁꯥꯏꯠꯇꯒꯤꯗꯤ ꯃꯃꯥꯡꯗ ꯌꯨꯀꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯔꯤꯄꯦꯔꯦꯁꯟ ꯐꯤ ꯑꯣꯏꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯥꯟꯅꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯚꯤꯌꯦꯅꯥ ꯀꯟꯚꯦꯟꯁꯟ ꯑꯣꯐ 1961ꯒꯤ ꯃꯇꯨꯡꯏꯟꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ꯫ ꯂꯥꯟꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯍꯥꯏ ꯀꯃꯤꯁꯅꯔꯁꯤꯡ ꯑꯁꯤꯗꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯃꯈꯣꯏꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯁꯤꯕꯨ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯐꯥꯎꯕ ꯄꯤꯗꯕ ꯍꯥꯏꯕꯁꯤ ꯚꯤꯌꯦꯅꯥ ꯀꯟꯚꯦꯟꯁꯟ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯄꯦꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒ ꯂꯣꯏꯅꯅ ꯏꯟꯗꯁ ꯋꯥꯇꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯁ ꯇꯨꯔꯦꯜꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯂꯥꯟꯐꯝ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯕ ꯑꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯖꯈ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯁꯤꯃꯨꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯇ ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯔꯤꯚꯔꯁꯤꯡ ꯑꯁꯤꯗ ꯗꯥꯝ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯄꯤꯔꯣꯏ, ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯃꯒꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐꯝꯁꯨ ꯄꯥꯏꯔꯝꯕ ꯄꯥꯀꯤꯁꯇꯥꯅꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯕꯤꯂꯥꯋꯜ ꯚꯨꯠꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ 5 ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯐꯥꯎꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯔꯤꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯏꯟꯗꯁ ꯇꯨꯔꯦꯜꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯖꯤꯜꯂꯛꯄ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯆꯪꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯁꯤꯡ ꯑꯣꯏꯕꯁꯤꯅꯁꯨ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯤꯡꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯐꯦꯁ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀ ꯌꯨꯑꯦꯁꯀ ꯌꯥꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔড ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯐꯤꯜ ꯀꯌꯥ ꯑꯃꯒ ꯌꯨꯑꯦꯁ ꯀꯝꯄꯅꯤꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯄꯨꯟꯅ ꯇ꯭ꯔꯦꯗ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯕꯤꯌꯟ ꯁꯤ ꯇꯝꯅ ꯐꯥꯎꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯛꯂꯤꯕ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯨꯒꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯤꯡꯇꯝꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯂꯣꯆ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯏꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯎꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯀꯁꯨ ꯑꯗꯨꯃꯛ ꯅꯛꯅꯕ, ꯆꯥꯏꯅꯥꯒꯁꯨ ꯑꯗꯨꯃꯛ ꯅꯛꯅꯕ, ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ, ꯆꯥꯏꯅꯥꯗꯒꯤ ꯑꯃꯨꯛ ꯂꯣꯟ ꯂꯧ, ꯌꯨꯑꯦꯁꯇꯒꯤ ꯑꯃꯨꯛ ꯂꯣꯟ ꯂꯧ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯚꯤꯌꯦꯠꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯌꯨꯑꯦꯁꯀꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯦꯞꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯒꯦꯟꯁꯇ ꯂꯦꯞꯍꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯑꯦꯟ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ꯫ ꯃꯔꯝꯗꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯅꯤ ꯖꯦꯅꯔꯦꯜꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯄꯦꯛꯀꯤ ꯃꯈꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯁꯥꯒꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇ ꯁꯦꯟꯅꯈꯣ, ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯊꯥꯗꯔꯛꯄ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯇ ꯑꯃꯨꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯐꯤꯜꯁꯤꯡ ꯑꯁꯤꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁ ꯑꯍꯨꯝꯈꯛ ꯂꯩꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯑꯦꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯊꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯗꯗꯨꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯄ ꯂꯝꯕꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯟꯐ꯭ꯂꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯕꯤꯌꯟ ꯁꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟ ꯐꯥꯎꯗꯨꯅ ꯁꯦꯝꯂꯛꯂꯤꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯖꯤꯟꯕ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤ꯫ ꯑꯅꯤꯁꯨꯕ ꯑꯁꯤꯅ
Handa US amasung China gi oina chathakhiba trade war adu da USA ki maikei gi khwaidigi yamna chawna maiti khiba asi China hairiba country sigi maikei gi makoi gi oiba rare earth minerals sing asi US da export tawda athingba pirakhiba asina khwaidigi yamna chawba maru oiba maramni China hairiba country sigi maikei gi ngasi malem asigi oina rare earth mineral asi chap chaba control paisinduna leiri China hairiba country sida fangliba asi khaktana tana Asia gi oina leiriba Afghanistan da oigera Central Asia gi oiba atopa mafam singda oigera rare earth mineral du hek leiraba China hairiba country sigi maikei gi aduma control tawduna leiramgadabani hairiba wafam asi hauji US ki maikei gi yamna kana challenge tawningli China gi maikei gi rare earth mineral gi oiba market asi makoina supreme oina paisinduna thamlaba matungda makoina tawningbada tawriba asibu US ki maikei gi lakadoriba matam asida challenge tawduna US nasu rare earth mineral gi oiba market asi paisinba pambagi yamna chawba apamba adu urakle Maramaduna hauji US amasung Pakistan gi oina sign tawna kripa agreement adugi matang da crude oil sing lauthokani hairiba asida US gi maikei gi rare earth mineral khara fangba yabagi oiba wafam khara leibadigi madubu yamna kanna push tawraklibani hairiba wafam asi China gi maikei gi su mayak sengna khanglibani maramaduna US amasung China hairiba country ni sigi maikei gi rare earth mineral asi munabagi damakta chatharakadoriba lanfam asida Pakistan hairiba country asida lanbung oidaga ra haibagi oiba akiba asini expert kaya amagi maikei gi yamna kanna thamnariba asi Hauzik Balochistan Liberation Army asi terrorist group ni haidun lauthokre maram aduna atuba matamda action kharasu adumak ubu fangba yari China gi maikei gi so hauzik Pakistan da paisa thada balekte CP ki oiba lambi asi su China gi maikei gi ngamnaba chathanaba gi damak to honarakani nakalamrom da US gi maikei gi su thingnaba gi damak to honarakani rare earth minerals sing asi fanglakpa taragadi maduda su munaba gi oiba khongthang sing asi adumak ubu fangadori maram asinani Pakistan na nakal anima asibu balance tawduna chatpa ngamgadra haibo hang asi hangnarakliba Masida sunatana ahum suba point asina Pakistan hairiba country asi matam kuinidagi US ki oiba ally ama oina Pakistan gi oiba laimai asi sizinaduna US ki maikei digi West Asia natragana makoina Middle East hairiba mafamsing asida control tawnabagi damakta makhal makha kya gi oiba khongthangsing adumak lokhatuna lakpa matamda US ki damakta leptuna lakpa country ama khakni aduga hauzik US amasung Iran hairiba country asigi oiba conflict asi yamna luba fibam amada laisilakle Iran hairiba country asi US amasung Israel gi maikei digi fanakan hotnaba taragasu nonjo haiba sugya yadana adumak challenge tawduna laikrabani maram aduna lakaduriba matam asida Iran hairiba country asigi yamna chawba lanfam ama thorakpa yabagi oiba mami leiribani maram aduna budi Garcia da US gi maikei digi makhoi gi oiba military base da bomber ke ama pusinbagi oiba khongthang aikoina uba fangkriba asini Madugumba matam adu lakpa matam da yumthangnariba Pakistan hairiba country asiga khushamnaduna Pakistan bu khulai oina sijinnaduna Iran asibu attack tawnabagi namakta US ki maikei di yamna chawba lalong amasu aikoina ubu fangdi Philippines gi maikei gi lakadoriba matam asida China gi maikei gi chathagani haiduna ngaiduna leiriba China Taiwan reunification gi oiba matam asi lakpa matamda Taiwan gi damakta lepkani haiba wafam phongdokhibada natana military gi oiba makhal makha kya gi oiba lalong sing chatharakpada China gi maikei gi mai paituna sanaganu haiba gi oiba warning pikraba matung asida South China Sea gi oiba conflicted region amanasu claim toriba mafam sing asida ungkhanabagi chang yamna kan helakli Mamangda South China Sea gi oiba disputed region ni haiduna hauzik leiriba China na su claim tawba atopa country kiyamna su claim tawriba mafam sing asida atopa country sing gi oiba ngami sing natragana miyoi sing iban makoi gi oiba lanmi gi oiba petrol boat sing lakpa matamda Chinese gi oiba warship na tanaduna tanba fanabagi damakta hotnabagi oiba thawdok kiyama hanjin thokre masigumlaba thawdok amakakta ngasi ayuk asi Philippines gi makoi gi oiba petrol boat amakakta Chinese warship anina yamna kanna tanarakpagi oiba thawdok amakak leiki tanarakliba Chinese gi oiba vessel ani edu makoi masel oina thongainabadagi yamna chawba amang ata thokhi South China Sea gi mafam kiyamada nauna island kiyamada China gi oiba military base sing sajillaba matungda makoi gi area ni haiduna control toksinduna laikraba mafam sing asida Chinese Navy sing gi maikei gi makoi gi warship sing sijinnaduna Atopa country singi lengaki oiba jahas khaktanatana micham ngami amasung makhal makha kiyagi oiba chamna chacharaba miyoi asi fawba changba yaroi haiduna water cannon chingba asi kaptuna hanjin tanbagi oiba thawong asi leppa leitana thorakli Nasi ayuki oina thokiba thawdok adudasu Philippines gi petrol boat aduna Chinese ki territory da changsilai haiduna Chinese ki warship ani iduna water cannon kaptuna talakpa matamda laibak thibadagi makhoi masel thingzinaduna yamna chawba amang ata adu thokibani Nasi ayuk thokiba thawdok adugi maitangda Chinese government ki maikei thadorokpa report ki matung inna South China Sea gi oiba region da Philippines gi maikei trespass tawnabagi damakta honarakpa adu
Chinese Navy singi maikeidagi mai pakna tanthokpa ngamkre haiba wafam asi phongdorakli adubu nakal amoromda Philippines gi maikeidagi thadorokliba video amasung photo sing asi uba matamda thokiba thawdo aduda Chinese gi oiba warship ani edu makoi masel thengainabagi oiba evidence asisi yamna mayak sengna uba fangli hanaki thokliba thawdoksing asiga hanaga yamna manadaba maong khara haiba taragadi Philippines haiba country asi hanadagi hauna China gi against the laiba India gumba US gumba country sing asiga yamna nakna chatpadagi India ga mari fattaba country amadi adamak oiduna lakibani adu China amasung Taiwan gi oina leiriba issue asida Philippines gi maikeidagi openly yawsilakpa asina China amasung Philippines gi oiba mari asi aduki matik yamna luba fima moda laklibani matam ama hekte the conflict ama thokpa yabagi condition da leirabani ekui gudingi the Philippines gi president gi maikeidagi media house amada pikiba interview da lakadurba matam asida China Taiwan gi oiba reunification gi oiba matam asi lakpa matam da achauba landform ama thorakpa taragadi Philippines gi oiba territory asi US da sijinahanduna China gi mathakta lan thahanbada mateng tawgadra haiba wafam asida mateng tawgani haina phongdoklubadagi China gi maikeidagi yamna kanna yaningdaba wafam amasu leiribani Taiwan gi oina leiriba issue asida hek phongdoklubadagi China amasung Philippines gi oina leiriba mari asi hanadagi falaktaba asida yamna luba fibam amada laklabani maram aduna ngasi ayukki oina thokiba thawdo aduda Chinese vessel ani edu thengzinarambagi mahutta Philippines ki oina chatkiba petrol boat aduda oina thengzilamba taragadi wafam asi atopa maong amada laklambasu yabani aduga ngasi gi oina thokriba thawdo asina loigani haibasu leite Philippines ki maikeidagi makhoi territory ni haiduna hanjun adumak changli China gi maikeidagi changlakpa yaro haiduna leiribani maram aduna lakadurba matam asida conflict ama thorakpa yabagi oiba fibam asi yamna kanna henjilakli Nakalamurumdana United States of America ki capital oiriba Washington DC asibo Trump ki maikeidagi emergency declare tawduna mafam adugi oina leiriba lengak maroina governor adubu power lawthoktuna federal government ki maikeidagi loinamak paishankibagi oiba thawdo amasu lakri Washington DC gi oina leiribal lenga adugi maikeidagi mathau ningtijana tawba ngamdre hairiba mafam asida drug amasung makhal makha kya gi oiba crime gi thabaksing asi thoklakpa asina maram oiduna capital oiriba state asibudi maki maikeidagi suksoi soidana phanabagi damakta tawda yadabadagi lawkhatkiba khongthangni haiduna phongdokli US ki oina leiriba chanabi constitution gi matung ina masigumlaba khongthang asi lawkhatpa haibasi yamna matam sangba amasung pak hek tawgandaba khongthang amadi oibani adubu Donald Trump ni maram aduna masigumlaba thawdo asi mahaki oinadi yamna common oiba amani hainasu adumak phongdoknaba yauri Trump ki maikeidagi emergency lawthoktuna Washington DC gi oiba power asi lawsiliba asi eikugi India gi oina hairaga kugi Manipur da leiriba asigumna state amagi oina miyamna khanduna leingak chaba lenga adugi oiba power adu lawsinduna central government na lawsinba adugumna United States of America gi oina su leiriba state adugi power adu makugi central government federal government ki maikeidagi oina paisin khibagi oiba thawang amani hauzik leiriba fibam asi federal government ki maikeidagi hauzik emergency declare toktoktuna power adu lawsinba taragasu state asigi oina leiriba law and order maintain tawnabagi damakta security gi oiba ahongba asi poraktuna federal government ki maikeidagi paisinba matamda constitution ki matungina US ki constitution de irambagi matungina parliament puthoktura two-third majority lawbagi oiba fibam adu leiribani adubu Trump ki oina hauzik leiriba fibam asida majority fangba ngamgadaba mande haibagi oiba argument su adumak leiri Washington DC asi emergency lawthokpagi oiba Donald Trump ki oiba speech aduda mahaki maikeidagi lakadurba matam asida Russia amasu Ukraine ki oiba landform asi losinabagi damakta Ruusia da chattuna wari watai shanagani haibagi oiba speech amakak yamna kana viral oirakli emergency. And it's embarrassing for me to be up here. You know, I'm going to see Putin. I'm going to Russia on Friday. Speech asigi matangda yamna chawba criticism ama thoraktuna hauzik Trump yamna kana criticize tawraklibagi maram asi Alaska hairibasi USA gi state singi manungda ama oiribani hairiba mafam asi matam amada Russia gi bidi oirami tawbatabu paisa piraba matungda USA gi maikeida lawduna US gi state yankai leibadugi manungda ama oina leirabani United States of America hairiba country asigi oina leiriba state yankai sing asigi manungda ama oiriba Alaska asi chatpa matamda US ki president amagi maikeidagi Russia da chatlibani haina phongdorakliba wafam asida country asigi oina leiriba miyoi kya amagi maikeidagi mahang masama asi USA gi oina leiriba ngamkai asi fawba khangdana kamdawna US ki president oirakliba no mahaki makok asi yadre haiba wafam asi yamna kanna thamnari matang asina hauzik India amasung USA gi oina leiriba mari asida Donald Trump gi oina leiriba administration gi maikeidagi Russian crude oil sing lei haibagi damakta India gi leiriba polam sing asida 50% tariff thamjilakraba matungda China gi oina honglakliba role asisu aduki matik yamna interesting oirakli India amasung US gi oina lakliba tension asida Chinese langa ki maikeidagi India gi damakta lepli haiba wafam asi phongdokraba matung asida
ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯩꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯍꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯆꯩꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯁꯥꯎꯊ ꯏꯁꯇꯔꯟ ꯊꯪꯕ ꯇꯤꯕꯦꯠꯀꯤ ꯑꯣꯏꯕ ꯔꯤꯖꯟꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯍꯧꯖꯤꯜꯂꯛꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯝꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯉꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯂꯩꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯏꯝꯄꯣꯔꯠ ꯇꯧꯔꯤꯕ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨꯗꯤ ꯑꯇꯝꯅꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯇꯦꯔꯤꯐ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯆꯩꯅꯥꯕꯨꯗꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯉꯝꯗꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ ꯌꯨꯑꯦꯁꯅ ꯊꯦꯡꯅꯈꯤꯕ ꯃꯥꯡꯖꯕ ꯑꯗꯨꯅ ꯌꯨꯑꯦꯁꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯑꯁꯤ ꯊꯣꯛꯂꯔꯣꯏꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯇꯦꯡ ꯂꯩꯇꯕꯗꯒꯤ ꯅꯣꯟꯖꯒꯗꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕꯅꯤ ꯑꯛꯁꯥꯏ ꯆꯤꯟ ꯔꯤꯖꯟ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯍꯧꯖꯤꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯥꯔꯛꯂꯤ There will be, I don't have to say, there will be very severe consequences. Yes. ꯉꯁꯤꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯤꯡꯇꯝꯕ ꯐꯪꯕꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯈꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯚꯦꯟꯠ ꯑꯃꯒꯨꯝꯅ ꯎꯅꯔꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯂꯥꯁꯀꯥꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯌꯦꯡꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯏꯚꯦꯟꯠ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛ ꯇꯧꯒꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯅꯝꯕꯔ 1 ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯇ꯭ꯔꯦꯖꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯇꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯇꯦꯔꯤꯐ ꯈꯛꯇ ꯅꯠꯇꯅ ꯁꯦꯡꯁꯟ ꯐꯥꯎꯕ ꯊꯝꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯂꯥꯁꯀꯥꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯒꯅꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯒꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯅꯕ ꯃꯥꯒꯤ ꯁꯥꯏꯠꯅ ꯑꯄꯔ ꯍꯦꯟꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯅꯔꯛꯂꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯇꯦꯁꯇꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯃꯦꯟꯂꯦꯟꯗꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯇꯨꯅ ꯂꯩꯕ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯄꯤꯛꯂꯕ ꯄꯣꯟꯀꯣꯚꯥ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖ ꯀꯌꯥ ꯑꯃ ꯋꯦꯁꯇꯔꯟ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯨꯊꯣꯛꯅꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯅꯧꯕ ꯃꯤꯁꯥꯏꯜ ꯑꯃ ꯇꯦꯁꯇꯤꯡ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯃꯁꯤꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯇꯦꯛꯇꯤꯛꯁ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯑꯀꯟꯕ ꯑꯦꯇꯦꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤꯕꯅꯤ ꯃꯃꯥꯡꯒꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯣꯟꯖꯤꯟꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤꯕꯅꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯃꯃꯥꯡꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯉꯔꯥꯡꯗꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯗꯁꯨ ꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯏꯌꯨꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯧꯅꯔꯤ ꯉꯔꯥꯡ ꯑꯁꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯌꯥꯎꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯃꯥꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯉꯁꯤ ꯐꯝꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ
ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯖꯐꯥꯏꯔ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯗꯂꯥꯏꯟ ꯑꯃꯁꯨ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯄꯤꯈ꯭ꯔꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀ ꯄꯨꯇꯤꯟꯒ ꯈꯛꯇ ꯅꯠꯇꯅ ꯖꯦꯂꯦꯟꯁꯀꯤꯁꯨ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯃꯥꯡꯗꯗꯤ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯌꯨ ꯑꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯍꯧꯕꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯈꯛꯅꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯤꯁꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯅꯤ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯔ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤꯁꯥꯏꯠꯇꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯂꯝ ꯑꯃꯠꯇ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯌꯨ ꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯗ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯐꯥꯎꯕ ꯌꯥꯎꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯗꯨ ꯃꯃꯥꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕ ꯑꯁꯤꯗ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯇꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯐꯣꯡꯅ ꯂꯦꯞꯈꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯟꯅꯕꯁꯤꯡ ꯂꯦꯞꯇ꯭ꯔꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯉꯔꯥꯡ ꯑꯁꯤ ꯔꯁꯤꯌꯥꯟ ꯗꯦꯂꯤꯒꯦꯠꯁꯤꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯁ ꯇꯣꯛ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨ ꯑꯦꯁꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯒꯦꯔꯥ ꯍꯤꯄꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯒꯦꯔꯥ ꯇꯥꯕꯗ ꯈꯤꯇꯪ ꯇꯥꯏꯌꯣꯟꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯇ꯭ꯔꯦꯖꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯎꯅꯗꯨꯅ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ 50% ꯇꯦꯔꯤꯞ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯝꯖꯤꯜꯂꯛꯀꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯀꯦꯟꯗꯔꯤ ꯁꯦꯡꯁꯟ ꯐꯥꯎꯕ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯁꯤꯜꯂꯛꯂꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨ ꯑꯦꯁꯀ ꯌꯨꯀ꯭ꯔꯦꯟꯒ ꯄꯨꯟꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅꯤ ꯃꯗꯨꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯖꯐꯥꯌꯔ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯁꯦꯡꯁꯟ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯃꯥꯡꯒꯤ ꯊꯥꯗ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯍꯦꯖꯤꯃꯣꯅꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯁꯤꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯆꯥꯏꯅꯥ ꯏꯟꯗꯤꯌꯥ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯈꯤ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇꯦꯔꯤꯐ ꯊꯝꯖꯤꯟꯒꯅꯤ ꯑꯃꯁꯨꯡ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡꯗ ꯁꯦꯡꯁꯟ ꯊꯝꯖꯤꯟꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯨ ꯑꯦꯁꯅ ꯇꯦꯔꯤꯐ ꯊꯝꯖꯤꯟꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨ ꯑꯦꯁꯅ ꯈꯟꯒꯠꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯇꯝꯅꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯈꯟꯒꯠꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯇꯥꯔꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯇ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯗ ꯇ꯭ꯔꯦꯖꯔ ꯑꯣꯏꯒꯦꯔꯥ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯪꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇꯃꯛ ꯔꯁꯤꯌꯥꯗꯒꯤ ꯔꯤꯁꯣꯔꯁ ꯂꯩ ꯍꯥꯏꯗꯨꯅ ꯁꯦꯡꯁꯟ ꯊꯝꯒꯗꯧꯔꯤꯕꯅꯣ ꯇꯦꯔꯤꯐ ꯊꯝꯂꯤꯕꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯧꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯍꯪꯂꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯏꯅꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯟꯐꯝ ꯊꯣꯛꯄ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯇ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯈꯔꯗꯤ ꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯎꯕ ꯐꯪꯒꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 4ꯅꯤ ꯑꯃꯒꯁꯨ ꯃꯇꯝ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ ꯌꯨ ꯑꯦꯁ ꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯑꯃꯈꯛ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ ꯌꯨ ꯑꯦꯁ ꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ
ngasi pangthokaduriba mifam asida yamna kanna honaduna lanfam asi losinabagidamagta honari madugidamakta India hairiba country asibudi atamnana target tawduna lanfam asi losindragadi action fangani hairi tawbadabu khwaidigi yamna Russia gi resource laidiba China hairiba country asidadi action tawba ngamdana USA asi haujimak yengduna leiri Alaska gi pangthokaduriba mifam asigi result asi atuba matamda uba fanglagani madugi matungina kari lakpano haibududi punna amu yengminarasi kangbu amagi maikidigi